अहानबदा पाउजल पाउसे की एडिटोरियल मैम थमजगे संति की वरी सारबस कुकी टेररिस्ट की लान दि लेप्थ्री हौखिब चही मे अहुमदगी कुकी नार्को टेररिस्ट मणिपुर की अपुनबगी सक्तम थुगायरगा मखोइगी ओइबा तोंगानबा लेंगा अमा सेमनबगीदमक युमथंगनरिब म्यांमार यावना लेबा अतैदगी मतेंग लौरुग सथरक्लिब लान असिदा हौजिक पालिब लेंगा असिना मणिपुर मियामगी पेननबा थबक अमता तौबा थेंगनखिद्री मियाम तिनबा मफम सोशल मीडिया अमदि लेंगाई कोइबा थौरमसिंग अपुनबगी सक्तम थुगायनबा होनरगलबदी लेमना थारोय अकन एक्शन लाखुटकनी लेंगाक लेदी हाइबा खंगनगनी तुमिन येंगदुना लेरोय हाइबना सिंगबु वाफम के फोंदोरकपदा मणिपुर मियामना nga लेंगा असिबु लुसिंगलिब चीफ मिनिस्टर एन बिरेन बो अतुकी मतिक थागनखि मणिपुर पान की चीफ मिनिस्टर सिंगी मनुंग ख्वाइदगी मियामना पामना मियामना याबा चीफ मिनिस्टर नि हाइना तोआन तोआन मिंगथोल अमदि मना फंखरब लुसिंगमनि बीजेपी न पालिंगे मतमदा मणिपुर मियाम नुंगाई हौरो हाइना थौरम खुदिंगदा तत्तना हाइबा मियामना थेंगनखि डबल इंजन की लेंगा लाक्लबनी इमाई बेल लंबी लमजाउद हिंगेरे तोहलगनी यूम नुआईन पोथाबीरो हाइन फोंदोखिबसु सोशल मीडिया वायरल चखिबनी मियाद मिपुर लेतबा बन ब्लॉकेट लेतबा लेंगा अमा लाक्लबनीना कांग्रेस न सही तरागा मंगादा पांगथोक ngamlamdaba thabak sing tha taraga mangada mapung phana chakhotpa lamdam ama oihalagani haina फोंदोखिबसु लेख्रे चौखट थौरांगी थबकता तंपाक की मफम खक्तन तना इम्फाल जिरीबम लंबी इम्फाल दिमापुर लंबी एरोप्लेन ताब यानब सेमगलगनी हाइना वजाव ngangrabsu ग्रेटर इम्फाल मनुगी मिनिस्टर यावना तोंगान तोंगान मिनिस्टर एमएलए सिंग लेरिबा क्वार्टर की चंगफम लंबी अमता चटप यादम लेरि नोंग सुद्रबसु इसिंग तुंगदुना लेरिबा कुंकुट सिंग हन्ना फावबा येंगदना सेंटन चौखट थौरांगी थबक खुदिमक्ता मियेंग संगबीरी हाइना रेडियो दा पाउसीर टीवी दा मका लामना ngankhibу wafam kya tayona bangak to irakli सेंटर लेंगा लुसिंगलिब प्राइम मिनिस्टर नरेंद्र मोदी ने मणिपुर थोकलिब इरांग असिगी मरमदा पुंग कुनगा मरी सुपना पाव फाउनरी मणिपुर की अपुनबगी सक्तम कनाना से थुगाइब ngamre हाइन फोंदोखरे अदुबा मणिपुर की अपुनबगी सक्तम थुगाइनब होनबदा असौब थौदांग लौरिबा कुकी टेररिस्ट सिंगी लुसिंगबु कुकी एमएलए तरा ngasi फावद असेंबली की फ्लोर दा लाक्तरबसु असेंबली की स्पीकर लेंगा असिबु लुसिंगलिब मिनिस्टर एन बेरेना मखोई की मथक एक्शन मत लोखतना लेरि डेमोक्रेसी चटप लेबाक अमद मियाम की म्यूट ओइरिबे एमएलए सिंग असेंबली की मिफमदा अहुमलक सरुक याद्रबदी लो की मतुंग इन स्पीकर ना एक्शन लोखतप याय हायरबसु मखोइबु मही मयाय समहंदना ngasisu असेंबली की फंगफम तोप sakthung पीदुना लाक्ली लान असिना मरम ओइरग सिंग ताइनना लेरिबा मितै सिंग लंजेन अदुना रिलीफ कैम्प लेरि मसिगी मथकता कुकी टेररिस्ट सिंग नमा कोइना लंदा निंगलप मतमदा निंगतमना लंदारबसु मणिपुर की इरांग शांति हंजिलगले हाइना सेंटर अमदि स्टेट की लेंगा तत्तना लाउरी अदुबु कुकी नार्को टेररिस्ट सिंग चथरिबा लान असिगी ख्वाइदगी नौना हंदक जेडी प्रॉपर टाउन की सुपनगी किलोमीटर कुल्लोम तमक लापना लेरिबा बोरोबे क्राखुलदा बॉम अमदि नोमै कापसिंदुना लंदारपदा मितेगी युम मरी मै साख्रे अमुक मखातन जिरीबमगी नुंखल खुलिब रबर फार्म अमगी युम अनि अमसु मै थारंबगी थौदोक फोंफोंग साना थोकली असुमना ngak लेतना कुकी टेररिस्ट न मिते मिसम सिंग सथरकली हिंसा की थौंग सिंग असि लक्षण ngamdab lenga asina santi hanjilangna bohotnari habisi miyamna sauna namthak tawbani hairoidabegi maram leti ngahak leitana santi hanjilakle santi ki wari sanari haira kuki टेररिस्ट na मिते मिसम miyamna bom nomai kapsinduna mihat mipun sathaduna laidi besikram makal gi santi ki wari no miyamda oidaba minam mangang bagi thabak toklasi गुन यावदबा थौना लेतबा लुसिंगबा ओइदौक सरुक फम कोंदुना लेरगुमसी लेबाक मियामगी इहौ ngairanu haiba एडिटोरियल मैम थमजरी ngasinuida wairam phongkhiba tungan tungan ba manipuri sifong sing amasung thokhiba thaudo wathok singdigi maruibi I pau sing मैम थमजरी hanbada kangla pautigi lokusaraga एरेंगबम सौरेन मेमोरियल ट्रस्ट न सिंधुना माहिरोइ लिसिंग अनि हेनबना सरुग्यावा एसे कंपटीशन पांथोखरे मणिपुर की अपुनब सक्तम ngakpar येलोमी सिंग असबु थौदांग लोफम थुई बिलासिनी मणिपुर की अपुनब सक्तम ngakpar येलोमी सिंग लौगदबा थौदांग हाइबा टॉपिक असिदा इरेंगबम सौरेन मेमोरियल ट्रस्ट न सिंधुना ngasi अहानबो ओइना स्टेट लेवल एसे कंपटीशन अमा पांथोखरे माहिरोइ लिसिंग अनि हेनबना सरुग्याखिबि एसे कंपटीशन अदु क्वाकैथल हैनो खोंगनेमबिदा लैबा पितंबरा इंग्लिश स्कूल अमदी रतन कुमार मेमोरियल स्कूल दा कैटेगरी एनी थोना पांथोकी अहानबी कैटेगरी न क्लास 8 की 10 फावबोइकी अदुगा अनिसुब कैटेगरी न क्लास 11 की मथक्ता लैबसिंगी ओइकी कंपटीशन असगी मकोक मथंग तारबसिंगी रिजल्ट मथंग था नवेंबर 2 लैकी
ani laikhidraba sauriangi kumpuku teruk suba wapok numit lauthopaga loinana mana mathum sian thokani madugi damak Manipur University ki auditorium da thauram amas pangthokani thauram asi pangthokpagi matang erengbam sauren memorial trust ki president erengbam bilasini na paumi singna hai ngasi pangthoklibi essay competition ki topic asi laikhidraba erengbam saurian pamjaramba maramna masida akhanana miyeng thamani topic asi hauji oiriba Manipur gi phibam asi yamna susinaba phibam amas oidaba nati Manipur gi apunba saktam ngakpari yelomi sing asobu thaudang lopham thoi habasi laikhidraba saurian tungi mirolda asobu ithilama piba pamlamki maramaduna hairiba topic asida essay competition ama pangthoktuna mairoi singi wakolon uba phangani haibigi thajabale masida sinatna hawgalakliba mirol Manipur gi dama kiamu yamna khanbagi amadi kadai phabu kathokpa ngamgadagi haibisinga sisu essay competition asidagi khara makairi khamgamnagani competition asi pangthokpagi maroiba panamamana yelomi khaktana Manipur gi apunba saktam ngakpa ngamgani haiba wapam asi paksana sandokpa pamagini tungi yumbodal oirakadaba ngasigi mairosingda Manipur nungsibigi akanba ithilama piba haibsi ngasigi oiriba Manipur gi phibam asida sauna mathau tarakli haina bilasini na makhatana phongdokhi atopa pawmana TKM gi anova festival limited at Sindon Stokre festival sis oirakpa duga oirakpa siga mari lainana Toyota Kilosker Motorna customer Singapore festival pangthok winabigi panamoina festival limited editions Greza launch stokreidi edition asigi manungsana Toyota Penuns accessory GTA packaging dealership singdagi October 13 gi phangba hauragani TKM na pangthokliba thaba asi imung manungi miyoi singna yamna nungaiba dive tawbu ngamna bu honarakani haukiba sai English singa taraga mapandagi hauju phawbagi manungda TKM gi akhanaba edition Greza miyamna yamna pamna bahaibu oiduna lakre TKM gi sales service used car business ki vice president Suwari Manohar phongdokibada mawong amadi thawbada nungaigadaba kaya haplaba edition asi customer singi oina khudongchaba oiragani edition asi da premium Chrome body yauri festival season ga mari lainin edition asi purokani special edition asi da tuan technology kya yauri hanisu makha takhi makha sa tharak poina to papawmna numit taraga mangani ki web workshop pangtholagani mausa pangthopugum ahumlak subu oina lakliba hiangai gi nongma panwa November set ani English ngani ga kunga mari thangja numitegi hawtolaga numit taraga mangani ki web workshop ama pangtholagani University of Culture amadi Learning Thau Sanamai Temple Board ani na kusamna duna pangthokadoriba workshop asi Sanamai Learning satlaba singi oina pokpa luhongba madi sibada sangba thorom sinpham singdi yumpham oigani haina Learning Thau Sanamai Temple Board LSTB gi member secretary Maisnam sibada luwang sirol aman haidi shol asina makha taribadi workshop asida saruk yari basingna hayeng khongbal uphong yumpham da leiba Learning Thau Sanamai sanglendagi mingjangai okto saisat kungo homdoi dagi hauraga kunthra phawbada pishinba yagani pokpadagi nasiba phawbagi manungna pangthokadoriba thoram sing asi manaba purakadaba madi singpangadoriba sing marang kaina tungi mirol gidamak thamhaunabigi panamna namit taraga mangani goeba read the passage workshop asi pangthoksabani workshop asida tuan ba lamsingda khanghairaba madi sintak porel singna general amadi optional haina nongmada session ani thamdana pangthoksagani workshop asida sinpham tarukta kawi singi weba pokpa siba masum sanamai laininga madi lainaba mari leiba lai harauba amaiba pena wadi liba madi phamung maibaga madi lainaba yumpham Sanamai Lining Satliba Singi Yaifanabagi Damak Pangthokadoriba workshop asibu mapung phanbinaba miyam punamaki maphamda nongluk sari haina sirol aduna makhatana phongdorakli makhasa tharak poina to papauna mairoi singna ko curriculums activities singda yauksindana mapung phawba tungi yumbi oina bohonasi imo mairoi singna nauringai digi hauna mahimasing tamna co-curricular activities singda yauksindana mapung phawba tungi yumbi oina bohona batangai pade haina Sagolban Assembly constituency ki MLA RKMO na phongdokre MLA RKMO na ngasi Learning Thau Amudon community hall pangthokpa anauba
mayol khongjatki taraga mari raksuba foundation day ga mari ledana pangthokpa second inter sagolban sport painting amasum drawing competition gi prize yenthokpi gi thorom da wapam asi phongdokhibani matam amagi school singi curriculum da hablamba socially useful productive work SUPW ningsing laduna MLA RK imun hai socially useful productive work hairiba co curriculum activities singasi mahiroi sing yamna kana piba co curricular makhalamani masi haujikti mirai bigum oire mahiroi sing lairik tamna extra curriculum activities sing da yauksin bana mahiroi singi overall growth oina bhona bad yamna sauna mateng pangai ke sagolban constituency gi asigi sokot thaurangi matana palladuna magna hai Nambul Turelgi yet oida kundari ba miyo ising na turel sigi khongban amasum khongnung sing lu na thamnabigi thaurang sing lokhaningi wahengbam laikai digi tera phawba madi wahengbam laikai digi kaisampat phawba leiriba drainage sing nauna sanduna drain gi mathak kuptuna phata haudi sing drain manung thadaba lepna ba honaragani sagolban constituency sigi thaknabi ising gi matangna palladuna MLA na hai wahengbam laikai salam laikai kangbam laikai amasum Maino lairaki oina hauji ising sang naina pipangamle terara sakaliba water reservoir si loibaga amadi amrut ani hek implement tawbaga kendra si isingi awaba lairoi lambi thongi matangna palladuna magna hai sagolban area gi lairiba maru eba lambi sing semjilagani amadi rigid pavement sing haptuna renovate tawragani loinana constituency sida lairibi ising toina thumganba lambi sing cement concrete ki lambi onthoknabasu khonaragani hai khenasu paus ta makhatana phongdorakli atopa pawm mangani lehun tamba pangthokre Universal Friendship Organization UFO gi thabak thoramda matam sangna saruk yaduna lakpadana tana UFO Imphal East Headquarter number 1 Langthabal Kunja Battalion gi President gi thausu puram Langthabal Kunja makha lekai digi laikhidraba mutum ibomsa maitai ki ngasi mangani lehun tamba thoram pangthokre thoram aduga mari lenjana UFO gi members sing laikhidraba mutum ibomsa gi mafamda haikal leka tamba galoinana gun salute piduna ikai kumna putki Makasa tharak poina to papa omna wangjing da driver sing na steering thadok tu no wakat mi pham sa takre miyam gi seva tori balambi da siali bi gari sing asubu senphu oina ubi gano Thoubal district transporter union na ngasi Thoubal district ki wangjing kaithel hairok laikai da gari sing da tuan baluk kya na pubu thang mangam loi da ba sin khai torok pi gi mayokta ngasi driver sing na gari gi steering thadok tu no wakat mi pham sa takre Wangjing kaithil sa takhiba wakat mi phamadura lal gi mingda paisa khaibigano association da pupu thamang amloi da demand tawbigano nongmai di yekna ba don sinbiu aikhoi santi pame kusumana aikhoi gi thawaini driver sing da awaba pibigano driver aikhoi su nungsi biu haina placard sing pai duna pen da bi khulaw kya lauduna khongjang sangki wakat mi pamadura saruk yakiba Thoubal district transporter union gi driver amana phongdokhibada association taragani thuiregi taragomdogi makhara Thoubal district ta sialiba passenger singda lal gi namada pubu thang mangam loidaba demand kya torakpagi mayokta wakat mi phamasi phamani laibak ki damakta laidibi isil inaw sing miyam gi seva tawriba tata magic amadi transporter singda lal gi namada pubu thang mangam loidaba demand tobigano miyam gi seva tawriba lambi da sialiba gari sing asibu senphu oina ubigano aiki Wangjing kaithil mathakta National Highway 102 lambi paring thingduna lambi mayada satakhiba wakat mifamadura Thoubal district transporter union gi driver oidiba miyoi sing saruyaki passenger pubo tata magic amadi ben gari sing gi driver singna steering paiba leptuna khongjang sangsin ki pasina Thoubal district ki oina miyamna sataksinda yamna sauna kudong saraba mayonaki loina driver singna Sangshiliba Khongsang asibu Thoubal district ki miyamna mapung phana sokat piu sokat pasu utkhiana su paus ta phungdorakli atopa pawmana FMGE thanbe gi exam center Manipur da thambiu Foreign Medicals Graduate Examination FMGE thanabe gi center Manipur da thambiu haina all Manipur MBBS about students AMMAS Manipur gi secretary Safir Rahman Manipur lenga ki puning singsilakli AMMAS ki secretary Safir Rahman ngasi press thatorak pasiro aman hai Manipur gi mapalam da medical MBBS tamluraba mahiroi sing leba asida mathau tawu yana bagi damakta tangai fadana thagada Medical Council of India gi screening test haina sukhangnaba National Board of Examination in India na loba
FMGE exam थाबगी सेंटर अमता मणिपुर पीबीदबा सिना महिरोइसिंग साउना अवाब मायोक्नरि सिओल सिना हाई यामना वाबना मपालमद एग्जाम थाब चलीबा सिना मखादा चलबसु लंबीगी खुदोंग सादब क्या मायोक्नरि मथकद चलबसु सेल लेजदब सिंगी प्रॉब्लम क्या मायोक्नरि हेल्थ की प्रॉब्लम लेबसिंगी ओइनसु जर्नी चलक चसिन तौबदा अवाब ओइरि असिगुम खुदोंग सादब क्या सिगी येंगलगा FMGE की सेंटर अमा मणिपुर थम्बियु हाइना सिरोल असिना मणिपुर लेगा की पुगनिंग सिंगसिलक्ली अदुगा टेंतक नसुना थमजरमगे दुगा हौचकुइनदि मयाम पाउसु मतांग असे लुसिनजरगे मसुम मयाम पुना नौबा अपडेट ngamiनसे नेशनल सिगी मेकेदिगी मयांग फमदा मखाताना थमजरी।